State asida hojik tholi beirang asina maram moiduna miyamna Imphal gi jiribam phawba sathok sasin tawbada yamna maru oiriba Imphal Heli Service houjikti nongdam naidaba Heli Service ama oirakpagum toure. Authority na mangjongna khangalamdana khudakta service cancel tawbadagi passenger sing khudong sadaba kya mayokna batanatana helipad ki waiting room gi building ningtina loishandabana passenger singna ngaihak neta na pothabang ngamdre hiramsuki matangda SKTV news ki akhanaba pawdamama in lejari mafam se jiribam gi lamnau pokpi miyam Harinagar haina sukhangnariba adugumba Harinagar da laiba helipad service adudani public singna lakpa matam service asi ki apen pen da amadi service asi tawpa matam da cancel toina oibana singba public singda thingnaba awaba singni matang da SKTV na akhanaba pawdama puduna laksari Kumza lising ani tarani panda hogdoki ba Imphal Heli Service ke khudong saba miyamna phangnabasu mapung phaba oidre Imphal gi atai mafam singda service piriba sugi manungda Jiribam phawbagi service ta miyamna khudong chadaba kya mayokna rei Jiribam helipad ta leriba passenger singi waiting room leriba building saba kuirabasu ngasi phawba ningthina loishindabana helicopter ngaibada ngaihak pothana bhonabada laifam khangdrai passenger singi damak waiting room building gi ceiling amadi toilet ki phibam natai chadaba haibadu oire oiriba phibam masigi matangda Jiribamdagi miyoy amana asumna phongdorokli Prajajingsina chiraba matamda Imphal la chananabagi lambi thirpa matamda ngahak ki oiba flight chi shortage cancel torpa he yawi madada prajajing yamna thamoi kaibang she ai lei ai hairabada ai ngasi ga tharagadi ai marirak suba miss oiba ngasi sina hujik pairakani haidana ai pung 8 minute kundagi ai lisira lejaribani adana masi mayangi achin akom natragana yumda kaida athuba kayaba ana eki chalakpa matamda masida he weather na yadabadi of course madumadi koina haiba ngamdre natabida kudak ki ekta passenger singsi noi de to ni noi pairero haibugumba yamna thamoi sokpa kariguma khara thengnai masi masu yengsan biba haibadi flight ticket amaka ga pairabani khoise chananabagi haidi painingum matamda pairsu yai paidsu yai haibagi mayamna prajana khalholibasi masi khalandanaba khara tawhanjaningi passenger singsina ngaiba matamda yamna waba asaba khangba ngamdaba matang amalai karidagi noida happy ceiling singasi matam chana mawong tana section hapagi mami ude machine su asaba ji hit asi protection khataro ju tawdabane adana loina baksanda kiungsita hungribra karino masi sembal loidribra masi mayeng chalninge aduga staff sing haibada su masida maigi transformer tonganba ma lerambani madusu hoji phawda madu activate tobidabagi mami ma tari hai masi jathu bada asagi separate oiba uninterrupted line ma tejagada transformer hoji phawda madu connection pidri hai machine pihanninge washroom kai se khara mot ui ising matik chana lere masida yamna permanent level chokidar ma aduga canteen ma manung da legadabani koina thenajagi bada masi leiba udri masi awaba matamdadi masu masima athubada lehanningi ai wai kharse sum thamjaningbani Heli Service asi Manipur da tholiba irang asina maram oiduna miyamna Jiribam yauna mapalamda sathok sasin gidamak yamna maru oiribasu service quality gi matangda pendaba kya leire helicopter atongmal khara hanthana bakana honaringai cherakta weather farabasu khanghaudana service lab ki ba ticket kaktuna helicopter tongna ba helipad ta laklaga ngasigi oina service cancel tawre hairakpa nongmoda paigada ba masing khanghaudana kakthaki ba kayana miyamgi thabak thorom singda chauna khudong chadaba mayokna re ai Imphal dagi sida posting laksabane sumaina irang tawrakani habisi khangaude hojale irang je taring nipanda yumda thokena khanjabazu helipad ta numi marini sure laiba adagi flight ta thokadabju silcha chapaje sida airport ti laitabani silcha chakadabsida mate ma hauki phunna taye adu mayamna ni painabjagi kanamta chana de phongna de lambida maite yawrana check tawe tabdagi aduna khoi je helipad je helicopter laaga chatke haidan leijaba khoi je helicopter ju weather phai nong kasu chude mangde adum trip mari paini hai amatang pai to khiba hum pai ga dabda ni pai ga sung pai pai na to khiba ado ngai bada mayam se wanai ai isamok su yaw na ngang macha ju cheli ado yam wai aduna mayam na sida Jiribam da wari baje ubiraga helipad helicopter service phajana tobina ba aduga security tight oina ba security phajana masing suna watana pibina ba na aina ju haijari aduna sumaina thabak chathok chachina khoi Imphal da sida posting ta ba khoi da chathok chachin yamna nungaitre yam khudong chadre makha da chatpaju yade helicopter khatani khoi leijari ba lifeline je duna sidagi service phajana tobina ba sida thabak posting ta jari ba khoi ju chang naina thabak se ka ba ngamna ba phajana tawba ngamna na ba
हेलीकॉप्टर सर्विस फजना तौबियो पब्लिक तजु अपन पीबीदगनो हाइन हाइजरी लागिबो वफम दी हेलीकॉप्टर सर्विस असी जिरीबाम टू इम्फाल इम्फाल टू जिरीबाम चलिबा असिगुम्बा जिरीबाम के अमता ngairaba लाइफ लाइन ओरिबा असिगुम्बा हेलीकॉप्टर सर्विस असी वेदर कंडीशन ना कैंसिल ओइबा नतबा अतोप रीजन दगी कैंसिल ओइदबा पादिंग टिकेट कखरगदी हाइबे हेलीकॉप्टर सर्विस असी कंपलसरी चलगनी हाइबगी थाजबा थंबा याबा अदुगुम्बा सर्विस अमा ओहेनिंबगी अपाम्बा पब्लिक सिने फोंदोंनरगली पौदमजरीबा रोसिमला सागपम SKTV न्यूज़ जिरीबाम डिस्ट्रिक्ट